ꯁꯍꯔꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯏꯀꯥ ꯒꯥꯔꯤꯅ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯕꯖꯥꯔ ꯐꯥꯎꯕꯗꯪ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯄꯣꯔꯝ ꯌꯥꯠꯄ ꯃꯩ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕ ꯄꯣꯗꯣꯟ ꯃꯣꯝꯕꯇꯤ ꯊꯥꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕ ꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯋꯥꯗꯦ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯃꯍꯧꯁꯥꯒꯤ ꯅꯤꯡꯊꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯠꯇ ꯋꯥꯠꯇꯦ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕꯁꯨ ꯅꯥꯏꯗꯦ ꯎꯔꯨꯕ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯉꯥꯛꯇꯅꯤ ꯃꯥꯅꯤ ꯂꯝꯗꯝ ꯑꯁꯤ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯕ ꯅꯨꯡꯁꯤꯄꯨꯔ ꯀꯧꯕ ꯈꯨꯡꯒꯪ ꯑꯗꯨꯅꯤ ꯃꯤꯡ ꯑꯁꯤꯒ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯈ꯭ꯔꯦ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯕ ꯅꯨꯡꯁꯤꯅꯗꯕꯒꯤ ꯏꯆꯦꯜ ꯆꯦꯟꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯂꯝꯗꯝ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯁꯤ ꯂꯩꯔꯕ ꯃꯤꯁꯛꯇꯅ ꯈꯪꯒꯅꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯍꯥꯎꯗꯤ ꯇꯣꯞ ꯇꯣꯞꯄꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯣꯝꯂꯣꯏꯅꯤ ꯍꯥꯏꯕꯗ ꯆꯥꯟꯅꯔꯣꯏꯗꯕꯤ ꯆꯍꯤ 7-9 ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯤꯇꯪꯗꯤ ꯁꯥꯐꯩ ꯃꯔꯝꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯍꯔꯗ ꯆꯠꯇꯨꯅ ꯀꯔꯕꯥꯔ ꯃꯆꯥ ꯈꯔ ꯇꯧꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯁꯨ ꯉꯛꯆꯥꯎ ꯊꯤꯏ ꯑꯅꯝꯕ ꯃꯇꯝꯗ ꯃꯕꯣꯛꯇ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯨꯝꯊꯥꯡꯅꯗꯤ ꯊꯋꯥ ꯋꯥꯁꯥꯗꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯍꯩꯇꯦ ꯈꯨꯟꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒ ꯃꯥꯒꯗꯤ ꯈꯔ ꯇꯣꯉꯥꯜꯂꯤ ꯑꯉꯥꯡ ꯑꯇꯩꯅ ꯄꯥꯏꯕ ꯐꯪꯗꯕ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯃꯥꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ ꯃꯁꯤꯃꯛꯇꯗ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯈꯛꯇꯅꯤ ꯃꯥꯅ ꯑꯐꯕ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯁꯤ ꯅꯨꯃꯤꯠꯇꯨ ꯆꯨꯝꯊꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯍꯔꯗ ꯊꯥ ꯑꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯆꯨꯝꯊꯥꯡꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯑꯃꯝ ꯑꯊꯦꯡ ꯐꯥꯎꯕ ꯃꯄꯥꯟꯗ ꯁꯥꯟꯅꯒꯅꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯎꯀꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯤꯡꯅꯔꯤꯕ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯅꯤ ꯆꯨꯝꯊꯥꯡꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯛꯇꯣꯏꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯆꯨꯝꯊꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤꯅ ꯃꯅꯦꯝ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤꯅ ꯃꯃꯥ ꯑꯄꯣꯛꯄꯤ ꯂꯩꯃꯕꯨ ꯈꯨꯔꯨꯝꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯆꯥꯁꯤꯡꯁꯤꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯑꯣꯏꯌꯨ ꯏꯆꯥꯁꯤꯡꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅꯅꯦ ꯂꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯨꯝꯊꯥꯡꯗꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒ꯭ꯔꯣꯡ ꯆꯦꯟꯊꯣꯛꯈꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯉꯁꯤꯗꯤ ꯑꯃꯝ ꯃꯊꯦꯡꯗ ꯅꯪꯕꯨ ꯊꯤꯕꯤꯅꯕ ꯂꯩꯔꯣꯏ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯆꯨꯝꯊꯥꯡ ꯃꯗꯨꯒ ꯇꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯩꯃꯁꯨ ꯃꯊꯟꯇ ꯁꯣꯟꯖꯩ ꯊꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯤ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯅꯨꯃꯤꯠ ꯃꯉꯥꯜ ꯎꯔꯤꯉꯩ ꯂꯣꯏꯍꯧꯅꯕ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ ꯅꯨꯃꯤꯠꯅ ꯈꯔ ꯈꯖꯤꯛ ꯍꯦꯛ ꯂꯩꯁꯤꯟꯈꯤꯕꯒ ꯂꯩꯃ ꯊꯥꯎꯃꯩ ꯆꯨꯈꯠꯂꯤ ꯐꯅ ꯀꯨꯏꯅ ꯃꯁꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯪꯒꯣꯜꯗ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯍꯥꯞꯂꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯃ ꯑꯃꯨꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯨꯝꯊꯥꯡꯒꯤ ꯃꯇꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯪꯂꯨꯏ ꯃꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯅꯤ ꯇꯥꯔꯤꯕ ꯑꯗꯣ ꯃꯥꯗꯤ ꯑꯕꯣꯛ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯉꯟꯅ ꯆꯠꯈꯤꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯂꯩꯃꯗ ꯅꯠꯇꯅ ꯃꯇꯥꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯊꯥ ꯁꯥꯕꯗ ꯌꯥꯎꯔꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯂꯩꯃꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯞꯂꯦꯟ ꯑꯗꯨꯒ ꯇꯦꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯃꯥꯒ ꯊꯩꯅꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯏ ꯎ ꯋꯥ ꯌꯥꯝꯅꯁꯨ ꯍꯧꯏ ꯃꯊꯟꯇꯁꯨ ꯈꯟꯖꯗꯕ ꯅꯠꯇꯦ ꯃꯁꯨꯗꯨ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯅ ꯁꯔꯥꯛ ꯇꯝꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯥꯟ ꯆꯥꯅ ꯃꯈꯣꯡ ꯅꯦꯝꯇꯛ ꯄꯥꯜꯂꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯂꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯂꯩꯃ ꯃꯃꯤꯠ ꯃꯃꯥꯏ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯏ ꯎꯔꯦ ꯃꯁꯨ ꯅꯨꯄꯤꯅ
ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨ "ꯏꯁꯨ ꯊꯣꯏ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ?" "ꯑꯕꯣꯛ, ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯃꯥꯏꯅ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯤꯅꯣ ꯈꯪꯗꯦ." "ꯅꯪꯕꯨ ꯂꯝꯕꯤ ꯈꯪꯕꯗꯥꯏꯅꯦ?" "ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯃꯥꯏꯅ ꯃꯥꯡꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯗꯅ." "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯑꯕꯣꯛ ꯄꯣꯔꯒꯦ, ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯆꯠꯂꯁꯤ." ꯂꯩꯃꯅ ꯄꯣꯗꯨꯅ ꯆꯨꯝꯊꯥꯡꯒ ꯄꯨꯟꯅ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯁꯨꯕꯨ ꯈꯣꯏꯖꯨ ꯂꯩꯈꯥ ꯑꯣꯛꯊꯣꯛꯄꯤ, ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯌꯦꯛ ꯁꯦꯡꯕ ꯑꯇꯤꯌꯥ ꯑꯣꯏꯔꯝꯕ ꯑꯗꯨ ꯉꯁꯤ ꯉꯔꯥꯡꯁꯤ ꯑꯗꯨꯝ ꯃꯪꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯇꯅꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ, ꯅꯨꯡꯁꯤꯠ ꯌꯥꯎꯅ, ꯇꯥꯏꯕꯪ ꯑꯣꯏꯕ ꯈꯨꯗꯤꯡꯅ ꯇꯥꯏꯕꯪ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯀꯥꯟꯗ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯃꯛꯁꯨ ꯅꯣꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯁꯦꯡꯕ ꯑꯇꯤꯌꯥ ꯑꯣꯏꯗꯦ꯫ ꯅꯣꯡꯂꯤꯛ ꯃꯔꯛꯇ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯐꯪꯉꯤ꯫ ꯑꯗꯨꯃꯛꯅ ꯃꯄꯥꯟ ꯊꯣꯛꯅ ꯁꯥꯇꯤꯟ ꯃꯇꯦꯡ ꯌꯥꯎꯗꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ "ꯑꯕꯣꯛ, ꯑꯩ ꯁꯥꯟꯅꯔꯨꯒꯦ." "ꯏꯁꯨ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ, ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯂꯝꯄꯥꯛꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯇꯤꯌꯥꯁꯤꯁꯨ ꯌꯦꯡꯉꯨ, ꯃꯝꯁꯤꯟꯅ ꯂꯩꯔꯤꯁꯦ ꯅꯣꯡ ꯂꯩꯔꯤ ꯍꯥꯏꯔꯤꯅꯤ." "ꯏꯃꯥ ꯂꯩꯖꯔꯝꯂꯗꯤ." "ꯅꯃꯥ ꯑꯣꯏꯔꯝꯂꯕꯗꯤꯅꯦ, ꯏꯪꯈꯣꯜꯁꯤꯗꯒꯤ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯩꯐꯝ ꯇꯥꯅ ꯐꯨꯔꯝꯂꯗꯕꯅꯤ." "ꯑꯩ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ." "ꯀꯅꯥꯝꯇꯁꯨ ꯊꯣꯛꯇꯦ, ꯅꯊꯟꯇ ꯀꯃꯥꯏꯅ ꯊꯣꯛꯀꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯂꯩꯕꯤꯕ ꯁꯥꯟꯅꯄꯣꯠ ꯐꯖꯕ ꯃꯌꯥꯝꯁꯦ ꯁꯥꯟꯅꯔꯒ ꯂꯩꯔꯁꯦ꯫ ꯁꯤꯗꯅꯦ ꯐ꯭ꯔꯣꯛ ꯁꯦꯠꯄ ꯂꯥꯏꯙꯤꯁꯦ ꯁꯥꯟꯅꯁꯤꯔꯥ? ꯏꯇꯥ ꯂꯥꯛꯄꯤ, ꯌꯨꯝ ꯀꯣꯏꯕꯤ ꯁꯥꯟꯅꯁꯤꯔꯣ ꯑꯕꯣꯛꯀ?" ꯆꯨꯝꯊꯥꯡ ꯈꯨꯝꯗꯦ꯫ ꯁꯥꯟꯅꯄꯣꯠ ꯍꯥꯞꯄ ꯊꯨꯝꯃꯣꯛ ꯃꯕꯣꯛꯅ ꯃꯃꯥꯡꯗ ꯊꯝꯕ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯦꯅꯈꯥꯂꯣꯝꯗ ꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯂꯨꯏ꯫ ꯍꯟꯖꯤꯜꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯁꯍꯨꯝ ꯀꯟꯅ ꯃꯕꯣꯛꯇ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯃꯕꯣꯛꯅꯤ, ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯕ ꯆꯀ꯭ꯔꯤ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯅꯣꯡꯂꯛꯇ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯥꯗꯣꯛꯀꯅꯤ? ꯃꯊꯪꯒꯤ ꯑꯌꯨꯛꯇꯤ ꯅꯣꯡꯒꯤ ꯃꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯒ ꯆꯨꯝꯊꯥꯡꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯂꯩꯃꯁꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯦ꯫ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯕꯣꯛꯅ ꯃꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯕ ꯈꯟꯗꯨꯅ ꯃꯕꯣꯛꯀꯤ ꯀꯥꯗ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯂꯪ ꯌꯦꯇꯨꯝ ꯄꯥꯏꯗꯨꯅ ꯎꯅꯥ ꯈꯔ ꯐꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯊꯥꯡ ꯆꯪꯁꯤꯟꯗꯨꯅ, "ꯑꯕꯣꯛ, ꯁꯤꯕꯨ ꯀꯩꯅꯣ?" "ꯏꯁꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯅꯧꯕꯅꯦ." "ꯌꯥꯝ ꯐꯖꯩꯌꯦ, ꯑꯗꯣ ꯑꯕꯣꯛ, ꯁꯤꯗ ꯍꯥꯞꯂꯤꯁꯤ ꯀꯔꯤꯅꯣ?" ꯄꯥꯝꯕꯤꯒꯤ ꯃꯔꯥ ꯈꯔ ꯃꯀꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯌꯥꯟꯊꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯃ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯁꯤꯅꯅꯦ ꯃꯤꯇ꯭ꯔꯪꯒꯤ ꯁꯝ." "ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ." "ꯏꯁꯨꯒꯤꯅꯦ, ꯏꯁꯨꯒꯤ." "ꯃꯃꯤꯡ ꯑꯃ ꯊꯣꯟꯁꯦ." "ꯀꯔꯤ ꯊꯣꯟꯁꯤꯒꯦ?" "ꯈꯪꯗꯤꯌꯦ." "ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯊꯣꯜꯂꯁꯤ." ꯆꯨꯝꯊꯥꯡ ꯍꯔꯥꯎꯅ ꯃꯕꯣꯛꯇꯒꯤ ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯇꯨꯅ ꯇꯨꯝꯂꯝꯗꯥꯏꯗ ꯆꯨꯝꯊꯥꯡ ꯉꯁꯥꯏ ꯃꯤꯇ꯭ꯔꯪꯒꯤ ꯁꯝꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯎꯄꯨ ꯃꯆꯥꯗ ꯉꯁꯥꯏ ꯍꯥꯞꯆꯤꯟꯈꯤꯕ ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ "ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ, ꯑꯩ ꯇꯨꯝꯃꯒꯦ꯫ ꯑꯗꯣ ꯏꯕꯣꯛꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯁꯝꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯁꯝꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯑꯃꯇꯪ ꯎꯠꯂꯣ, ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯂꯒꯦ." ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯤ꯫ ꯆꯨꯝꯊꯥꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯁꯥꯎꯅꯤꯡꯕꯅ ꯔꯥꯖ ꯀꯩꯅꯥꯒꯤ ꯃꯁꯝꯗꯨ ꯂꯣꯏꯅ ꯐꯣꯏꯗꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯥꯁꯨ ꯁꯥꯎꯅꯤꯡꯅ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯄꯤ꯫ ꯇꯥꯏꯕꯪ ꯑꯣꯏꯕ ꯈꯨꯗꯤꯡꯗꯤ ꯑꯌꯨꯛꯀꯤ ꯁꯤꯟꯊꯥꯗ ꯋꯥꯔꯨꯕꯅ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯕꯒ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯆ꯭ꯔꯤꯛ ꯆ꯭ꯔꯤꯛ ꯈꯣꯡꯂꯤꯕ ꯀꯧꯖꯦꯡ ꯍꯔꯥꯎꯒꯤ ꯈꯣꯟꯖꯦꯜ, ꯃꯦꯡꯅ ꯉꯥꯜꯂꯤꯕ ꯊꯥꯖ, ꯇꯒꯨꯞꯇ ꯅꯤꯛꯂꯕ ꯊꯋꯥꯜꯁꯤꯡꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯔꯤꯕꯅꯤ꯫ ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯊꯋꯥꯏ ꯄꯥꯟꯕ ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯆꯨꯝꯊꯥꯡꯅ ꯃꯥꯒꯤ ꯃꯁꯝ ꯐꯣꯏꯗꯠꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯍꯧꯕꯗꯨ꯫ ꯃꯥꯅ ꯆꯪꯒꯦ ꯇꯧꯔꯕꯁꯨ
ꯄꯤꯛꯄꯅꯤꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯅꯅ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯃ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯈꯣꯏꯅꯤꯡ ꯂꯥꯕ, ꯑꯩꯕꯨ ꯊꯣꯡꯅꯥꯎ ꯑꯁꯤ ꯐꯥꯎꯕꯗ ꯌꯧꯍꯟꯕꯤꯌꯨ"꯫ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨꯗꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯎꯕꯗ ꯃꯇꯤꯟ ꯇꯥꯗꯦꯗ ꯈꯥꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯅꯣꯛꯃꯤ "ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ? ꯌꯥꯕꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯎꯄꯥꯏ ꯂꯩꯇꯗꯅ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ"꯫ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨ ꯈꯪꯍꯩ ꯈꯪꯖꯤꯟꯗ "ꯌꯥꯅꯤꯌꯦ, ꯑꯩꯒꯤ ꯏꯔꯦꯡꯕꯥꯟ ꯑꯁꯤꯗ ꯇꯣꯡꯈꯠꯄꯤꯌꯨ, ꯔꯥꯖ ꯀꯩꯅꯥꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯉꯝꯖꯒꯅꯤ"꯫ "ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯔꯛꯂꯒꯦꯀꯣ"꯫ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯐꯟ ꯆꯣꯡꯈꯠꯂꯤ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ꯫ ꯑꯗꯨꯒ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨꯅ ꯄꯨꯗꯨꯅ ꯊꯣꯡꯅꯥꯎ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ꯫ "ꯊꯥꯒꯠꯆꯔꯤ ꯈꯣꯏꯅꯤꯡ ꯂꯥꯕ, ꯑꯩꯒꯤ ꯏꯇꯦꯡ ꯇꯧꯕꯤꯕꯒꯤ꯫ ꯔꯥꯖ ꯀꯩꯅꯥꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯁꯨ ꯊꯣꯡꯅꯥꯎ ꯃꯄꯥꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯊꯟꯇꯁꯨ ꯈꯜꯂꯤ, "ꯑꯩꯕꯨ ꯀꯝꯗꯧꯅ ꯑꯩꯒꯤ ꯁꯝꯁꯤ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯤꯁꯨ ꯍꯧꯒꯠꯍꯟꯕ ꯌꯥꯗꯦ, ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯊꯤꯕ ꯇꯥꯕꯅꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ"꯫ ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯀꯥ ꯑꯗꯨ ꯆꯪꯗꯨꯅ ꯃꯥꯒꯤ ꯁꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯆꯨꯝꯊꯥꯡꯒꯤ ꯐꯃꯥꯡꯗ ꯇꯥꯕꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯒꯦ ꯇꯧꯔꯤꯉꯩ ꯆꯨꯝꯊꯥꯡꯒꯤ ꯈꯣꯡꯅ ꯐꯃꯨꯡꯗꯒꯤ ꯂꯩꯃꯥꯏꯗ ꯊꯝꯂꯛꯄꯒ ꯃꯄꯥ ꯆꯥꯔꯦ꯫ ꯎꯅꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯨꯒꯠꯂꯤ꯫ ꯆꯨꯝꯊꯥꯡꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯦꯠꯄ ꯃꯥꯟꯕꯗꯨꯗ ꯌꯦꯡꯊꯔꯛꯏ꯫ ꯎꯔꯦ, ꯃꯥꯅ ꯉꯁꯥꯏ ꯂꯪꯊꯣꯛꯈꯤꯕ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯃꯥꯒꯤ ꯐꯃꯥꯡꯗ ꯇꯥꯔꯝꯕ ꯑꯗꯨ꯫ ꯀꯨꯟꯊꯗꯨꯅ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ? ꯑꯩꯅ ꯉꯁꯥꯏꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯕꯣꯛ ꯃꯥꯟꯕ ꯂꯥꯏꯙꯤꯁꯦ ꯃꯤꯇ꯭ꯔꯪ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯅꯥꯎꯔꯣꯝ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯅ ꯂꯥꯎꯔꯛꯏ, "ꯆꯨꯝꯊꯥꯡ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ"꯫ "ꯅꯪ ꯋꯥ ꯉꯥꯡꯕ ꯉꯝꯕ꯭ꯔꯣ"? "ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ"꯫ "ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯩꯅ ꯉꯁꯥꯏ ꯃꯤꯇ꯭ꯔꯪ ꯎꯠꯂꯣ ꯍꯥꯏꯕꯗꯤ"꯫ "ꯑꯩ ꯇꯁꯦꯡꯅ ꯉꯝꯗꯕꯒꯤꯅꯦ"꯫ "ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ"꯫ "ꯂꯝ ꯍꯦꯟꯒꯅꯣ, ꯑꯩꯒꯤ ꯂꯩꯕꯥꯛ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯂꯩꯔꯤ"꯫ "ꯎꯅꯥꯅ ꯉꯁꯤꯇ ꯑꯕꯣꯛꯅ ꯁꯥꯕ ꯅꯪꯅ ꯀꯝꯗꯧꯅ ꯂꯩꯕ"? "ꯍꯧꯖꯤꯛ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ"꯫ "ꯋꯥꯔꯤꯗꯨ ꯂꯤꯔꯣ, ꯑꯗꯨꯒ ꯊꯥꯗꯣꯛꯑꯒꯦ ꯑꯩ"꯫ "ꯐꯔꯦ, ꯑꯩ ꯂꯤꯔꯒꯦ, ꯅꯪ ꯇꯥꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯍꯥꯛꯄꯨꯗꯤ ꯊꯥꯗꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤ"꯫ ꯆꯨꯝꯊꯥꯡ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯈ꯭ꯔꯦ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯑꯩ ꯁꯉꯥꯏꯄꯨꯔ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯕꯨ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯍꯜꯂꯝꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯦꯟꯖꯗꯗꯨꯅ ꯏꯃꯥꯇꯣꯜ ꯑꯃ ꯄꯨꯔꯛꯈꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯎꯗꯕ ꯃꯤꯀꯨꯞꯇ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯑꯣꯠꯄꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯋꯥꯔꯤꯁꯤ ꯂꯤꯔꯕꯁꯨ ꯀꯅꯥꯁꯨ ꯊꯥꯖꯕꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯅ꯫ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯏꯃꯥꯇꯣꯟꯗ ꯄꯤꯈꯤ꯫ ꯑꯩꯁꯨ ꯈꯔ ꯄꯦꯟꯗꯗꯨꯅ ꯈꯔ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯩ꯫ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯂꯤꯁꯤꯜꯂꯤ, ꯇꯝꯖꯤꯜꯂꯤ꯫ ꯅꯣꯡ ꯅꯤꯅꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯑꯗꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯍꯣꯡꯂꯛꯄ ꯏꯇꯧꯗ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯊꯥꯖꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯄ꯫ ꯀꯣꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁꯒꯣꯜ ꯄꯥꯎ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯟꯈꯤ꯫ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯝꯕ ꯊꯣꯛꯂꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯗ ꯏꯃꯥꯅ ꯍꯥꯏꯍꯧꯏ, "ꯏꯆꯥꯅꯤ ꯈꯟꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯦꯗꯅ꯫ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯅ ꯆꯤꯛꯇꯅ ꯂꯝꯁꯤ ꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯎꯍꯩ ꯄꯥꯟꯗꯕ, ꯂꯩꯔꯥꯡ ꯁꯥꯠꯇꯕ,
ujau una tana yomba oina nang punsi chupa hingkhro ko. Ras kaina adu kapna asum lakpana lamlaki sa kaina chadre adubu asum makhong na chatlambadagi karamna ujau onkhiba khanghaude. Ujau oina haurabasu pendabagi tengthade adumak sinthari. Ajat awong singna achamba u oina urabasu nongma itha thajadana manakta nupi ama changlaktuna hanglai. Imom, nangna aduk wana tengthabadi karigino. Ahina kaplibasi tabra. Tai, kari pendaba lay hayo. Ras kaina aduna wari pumbali raba matung nupiduna mamit amugdang usilaga hairi. Imom, nangi mayaysi kanmankre. Handok pa ngamlaroy. Ay napiba ngamba pauktak hairagadi. Nangi char asimalauduna mayum ingkolda thasano. Nonglek nungshit amada kelakpa unasing ado khomjin tasinduna semlaba matung nangna ahing adumaktada nangi lebakta chatuna lona kana khangda thamliba khunu ado thadu. Khunu ado thadokpa matamda nangi mitrangi samni hairiba adusu makhongda kikigadabani. Asi hairamlaga chatkre. Khara leiraga noigi ingkolda ai haure. Nahangi nongloi nungsit aduda kelakpa unasing aduna aibu sembani. Aduga thagi mangalni geibada ai thawai palakpani. Wari sutare aibu thado. Thadoke nangi lebak chatpada aisu yauge. Adudi yaroi khudong thiba ngaktani. Adu oiradi chatpa yaroi. Chumthangi ningai asuki matik kankre. Ras kainagidi chattaba yadabanina yarakli. Anidu khonglai thuna lai. Asum lakpana iyai amagi mapa yaurakli. Ayya thambal mayamse. Asi hairaga ama heke tawi ras kainana makhutu tap paiduna. Madugi wakhal khangano ising phawa thengano. Iyai asigi maming kai kauge. Thambal pat kawe. Phajaye. Lao. Asi haina hi ama lairiba aduda tongkhatli. Warakpa ngamdraba chumthangi khusasing aduna maya yorakpa aduda isingda makhudombi aduna khara khajik thenglubani. Khanghaude iyaidu porok sorakpa. Chumthang pakhatna makhut chatoktuna furit aduda makhutu taithoi. Ras kaina matha sakri. Iyai asina asumna tawrabadi sangai purgi miyam sagolan mi loina mitna singna laikhragani haiba. Iyaidugi mayaida nongloi nuksisu kana tawrai. Yararoi khanduna ras kaina adu umaibi onduna chumthangbu chaptuna sangai purgi mapan thong aduda letlari. Khanghaude lamdam adugi sagolan mi mayamna landarakpado. Ras kaina supumnamak sem saduna laabani masu hairi. Lanmi sing thaurang tawro. Khanghaude ras kainagi maningdagi lanmi tengol tholaktuna lanthingnakiba. Chumthang ngakna aigi sanapoi ngaktane. Mane aina darka tarakani haiduna purakpani. Chumthang khumde tuminna lei ras kainana amuk hairi. Chumthang posai khudingmak magi sizinafam leibani. Aphababu oiro phattababu oiro. Ahanba amanba magi jaga amamam loina leibani. Kanagumba amana paigi phangba nate. Aduna asumna pochai hundokpasi phatte matung tawganu. Chumthang haibagum makokto nonthaduna lei. Tanja chare khanna umai bigi saklonda amuk konung changlai. Konung hek yaubaga unagi saktam aduda hairamba khunu adu koithi thi. Kaina thangda phangladuna magi masam adu lauthoktu kisilaga thadokri. Madutada ras kaina adu taibangmi olai. Mana tauduna chumthangbu mayumda thinbirai. Mathangi ayukto chumthang mikap thokpada masadu inam namsili. Thokiba thudok khuding manglani taibang oiraboi ningi. Phamungdagi phan chongthaduna maboki manakta lai. Ishu hawgatlabro. Chumthang mabokpu chetna konduna. Abok ay lanjakre. Ay matung amuk hana tawzararoi. Abok aigi sanapot mayamdi.
ꯆꯥꯛꯈꯨꯝꯗ ꯅꯪꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕꯅꯤ꯫ ꯆꯨꯝꯊꯥꯡ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯅ ꯉꯔꯥꯡ ꯂꯪꯊꯣꯛꯈꯤꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯅꯥꯒꯤ ꯔꯥꯖꯀꯩꯅ ꯑꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯁꯤ ꯃꯉꯥꯏꯗꯅ꯫ ꯃꯥꯅꯤ, ꯂꯩꯃꯁꯤ ꯎꯖꯥꯎ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯑꯃꯥꯏꯕꯤꯅꯤ꯫ ꯃꯥꯅ ꯔꯥꯖꯀꯩꯅ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯤꯡꯕ, ꯃꯁꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕꯅ ꯔꯥꯖꯀꯩꯅ ꯑꯗꯨ ꯁꯥꯈꯤꯕꯅꯤ, ꯑꯗꯨꯒ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯥꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯄꯤꯛꯄ ꯄꯣꯠꯁꯛ, ꯑꯆꯧꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯀꯤ ꯖꯒꯥ ꯂꯩ, ꯁꯤꯖꯤꯟꯅꯐꯝ ꯂꯩ꯫ ꯃꯗꯨ ꯈꯪꯅ ꯏꯁꯣꯔꯅ ꯄꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯀꯠꯐꯝ ꯊꯣꯛꯇꯦ꯫ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗ ꯑꯊꯤꯕ, ꯑꯀꯟꯕ ꯋꯥꯍꯩ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯑꯍꯟꯕꯨ ꯑꯣꯏꯔꯣ, ꯑꯉꯥꯡꯕꯨ ꯑꯣꯏꯔꯣ, ꯅꯣꯂꯨꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯅꯣꯂꯨꯛꯄꯅ ꯑꯊꯣꯏꯕ ꯂꯟꯅꯤ꯫ ꯃꯤꯅꯁꯨ ꯕꯦꯕꯥꯔ ꯇꯧꯕ ꯍꯦꯟꯒꯅꯤ꯫